Mapung Pabalengak ama semnaba MLAs sing khongbu semnei haiba wafam tai haina Manipur Legislative Assembly gi Speaker TH Satyabrata na phongdo kibaga loinana asigumba khongthang asida mahak masadi yaude haidi. Wafam asi MLA Local Area Development Fund gi makhada Yai School AC gi manung chanba Yai School Hero hanbalai kaida nongna saba Sri Gopinath Mandop khutsinabagi thoramda phongdo kibane. Thoramada Speaker Satyabrata Namakha Taraduna, Mahak Masamak Assembly the Pambana Wafam Asi Kadai Fauba Chumbano Haibadi Kangde, Adumakpo, Miyamgi Mihut Oidiba MLA Singnaso, Miyamgi Ihul Kangna, Tabak Torakani Haibagitazaba Chap Jana Lay. House Assembly Assis suspend Toduna PR Tamliba Assisu Akaknaba time frame Labana, Atubamatam the Ahongba Amadi, Soidana Lakani, Haibagitazaba Lay Haina Fundoke. Lebakisi ay natamadi sarkar semna group semna bagi pau sutai Delhi dagi su seman langna mi tharakan ha sutai ataba pau ta nei shanti mo to jute aduna madui matanda i mo lam pi sum do mande 이게 다 무슨 야오리 매 아무렇지도 거. 매 아무렇지도 야혼드레 assembly de phammagal lai rawna dum de option me yada ni yaudre masi to bom thuena khalli maram di matam ma isu time frame am lai banina hendo khor ga di problem la kan ni dana aduna to bom thuena khal aina khanja bo khan ni ko